ꯍꯥꯏ ꯃꯌꯥꯝ ꯁꯟꯗꯦ ꯑꯃꯨꯛ ꯌꯧꯁꯜꯂꯛꯑꯦ. ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯄꯥꯡꯒꯪ ꯀꯥꯡꯁꯨ, ꯄꯥꯡꯒꯪꯅꯦ ꯑꯗꯨꯒ ꯍꯋꯥꯏ ꯃꯪꯒꯟꯅꯦ, ꯍꯋꯥꯏ ꯃꯪꯒꯟ ꯑꯇꯤꯡꯕꯅꯦ. ꯑꯗꯨ ꯀꯥꯡꯁꯨ ꯇꯧꯒꯦ. ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯁꯟ ꯒ꯭ꯂꯥꯁꯁꯦ ꯁꯨꯡꯊꯥ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ. ꯃꯄꯥꯟꯗꯁꯨ ꯁꯥꯏ, ꯃꯄꯥꯟꯒ ꯊꯣꯛꯅꯤꯡꯗ꯭ꯔꯦ. ꯑꯗꯒꯤ ꯃꯃꯥꯡꯗ ꯍꯦꯟꯖꯥꯡ ꯊꯣꯡꯕꯗ ꯁꯟ ꯒ꯭ꯂꯥꯁ ꯎꯞꯄ ꯊꯣꯡꯈꯤꯕꯗꯨ ꯌꯥꯝ ꯍꯥꯎꯋꯦ. ꯑꯗꯨꯗꯨꯅ ꯉꯁꯤꯒꯤ ꯄꯥꯡꯒꯪ ꯁꯦꯝꯕꯒꯤꯁꯤꯁꯨ, ꯄꯥꯡꯒꯪ ꯀꯥꯡꯁꯨ ꯇꯧꯕꯒꯤ ꯀꯩꯅꯣꯗꯨꯁꯨ ꯁꯟ ꯒ꯭ꯂꯥꯁꯁꯦ ꯎꯞꯄꯒ ꯇꯧꯒꯦ. ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯒꯦ. ꯄꯥꯡꯒꯪꯁꯤꯗ ꯍꯋꯥꯏ ꯂꯩꯔꯦ. ꯁꯤꯅ ꯄꯥꯡꯒꯪꯅꯤ, ꯇꯤꯡꯉꯦ. ꯇꯤꯡꯉꯒ ꯃꯁꯤ ꯀꯩꯅꯣꯅꯤꯀꯣ, ꯃꯆꯦꯠ ꯃꯆꯦꯠ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯗꯧꯕ. ꯁꯨꯃꯥꯏꯅ ꯄꯤꯛꯅ ꯄꯤꯛꯅꯀꯣ, ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯕ. ꯀꯔꯤꯅꯣ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯤꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ. ꯀꯥꯡ ꯌꯧꯁꯤꯜꯂꯛ, ꯀꯥꯡ ꯆꯤꯡꯅꯤ. ꯑꯁꯨꯛ ꯏꯔꯥꯡ ꯀꯟꯈ꯭ꯔꯕꯁꯤꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯃꯨꯛ ꯇꯧꯈꯤꯗꯦ. ꯂꯥꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯈꯔ ꯇꯧꯔꯒ ꯂꯣꯏꯔꯦ. ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯅꯤꯄꯨꯔꯁꯦ. ꯃꯅꯤꯄꯨꯔꯁꯤꯗ ꯇꯧꯔꯤꯁꯤ ꯖꯒꯠ ꯁꯨꯅꯕ ꯀꯨꯝꯍꯩ ꯍꯔꯥꯎꯈꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯇꯧꯏ. ꯑꯃꯐꯥꯎ ꯆꯤꯊꯕꯖꯥꯠ ꯅꯠꯇꯦ. ꯄꯥꯡꯒꯪ ꯀꯥꯡꯁꯨꯁꯦ ꯍꯥꯎꯕꯅꯤ. ꯀꯨꯏꯔꯦ ꯆꯥꯗꯕ, ꯅꯨꯡꯊꯤꯟꯗꯒ ꯆꯥꯕ ꯀꯥꯡꯁꯨꯁꯦ ꯍꯥꯎꯕ ꯄꯣꯠꯅꯤ. ꯄꯣꯛꯑꯕꯅꯤꯅ ꯁꯤꯗꯧꯕ ꯂꯩꯔꯕ ꯄꯨꯟꯁꯤꯅꯤ. ꯑꯗꯨꯅ ꯍꯤꯡꯉꯤꯉꯩꯗ ꯆꯥꯕ ꯌꯥꯕ ꯃꯇꯝꯗ, ꯌꯣꯠꯄ ꯌꯥꯔꯤꯉꯩꯗ ꯆꯥꯍꯧꯒꯗꯕꯅꯤ, ꯌꯣꯠꯍꯧꯒꯗꯕꯅꯤ. ꯑꯍꯥꯎ ꯑꯍꯥꯎꯕ, ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯋꯦꯅ ꯈꯜꯂꯒꯀꯣ. ꯃꯌꯥꯝ ꯑꯗꯣ ꯀꯩꯅꯣꯁꯦ, ꯁꯤꯒꯤ ꯍꯋꯥꯏ ꯑꯇꯤꯡꯕꯁꯦ ꯍꯩꯖꯤꯜꯂꯁꯤ. ꯁꯤ ꯍꯥꯟꯅ ꯀꯨꯀꯔꯗ ꯀꯥꯝꯒꯦ. ꯑꯗꯣ ꯄꯥꯡꯒꯪꯅ ꯇꯣꯉꯥꯟꯅ ꯐꯨꯠꯀꯗꯕꯅꯤ. ꯃꯁꯤ ꯍꯥꯟꯅ ꯀꯥꯝꯊꯣꯛꯑꯒꯦ. ꯀꯥꯝꯅꯕ ꯃꯍꯤ ꯈꯔ ꯍꯩꯖꯤꯜꯂꯁꯤ. ꯃꯣꯔꯣꯛꯁꯨ ꯁꯤꯗ ꯀꯥꯝꯕꯗ ꯍꯥꯞꯍꯧꯔꯒꯦ. ꯃꯣꯔꯣꯛ ꯑꯀꯪꯕꯁꯨ ꯈꯔ ꯍꯥꯞꯄꯁꯤ. ꯀꯣꯟꯅꯗꯧ ꯃꯥꯟꯗꯦ. ꯀꯥꯝꯃꯁꯤ. ꯍꯋꯥꯏꯁꯦ ꯍꯥꯟꯅ ꯀꯥꯝꯊꯣꯛꯑꯁꯤ. ꯃꯁꯤꯅ ꯄꯥꯡꯒꯪ ꯁꯦꯒꯥꯏꯕ ꯂꯣꯏꯔꯦ. ꯑꯗꯨꯒ ꯃꯁꯤ ꯐꯨꯠꯂꯁꯤ. ꯐꯨꯠꯅꯕ ꯄꯥꯇ꯭ꯔꯁꯤꯗ ꯍꯥꯞꯆꯤꯜꯂꯁꯤ. ꯃꯤꯅꯤꯠ 10ꯃꯨꯛ ꯐꯨꯠꯂꯗꯤ ꯌꯥꯅꯤ. ꯍꯋꯥꯏ ꯀꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ. ꯁꯤꯅ ꯄꯥꯡꯒꯪꯅꯤ. ꯄꯥꯡꯒꯪꯁꯤꯁꯨ ꯁꯧꯒꯠꯂꯛꯑꯦ. ꯃꯌꯥꯝ ꯐꯨꯠꯄꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ. ꯑꯗꯣ ꯍꯧꯖꯤꯛ ꯃꯩꯁꯦ ꯃꯨꯠꯊꯠꯂꯒꯦ. ꯑꯗꯨꯒ ꯑꯣꯛ ꯈꯔ ꯐꯨꯠꯀꯦ, ꯌꯥꯝꯗꯕꯤꯗꯀꯣ. ꯃꯁꯤ ꯐꯨꯠꯄ ꯂꯣꯏꯔꯦ, ꯃꯨꯜꯂꯦ. ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯥꯏꯇꯦꯝꯅ ꯑꯣꯛ ꯐꯨꯠꯀꯦ. ꯁꯤ ꯃꯍꯤꯁꯦ ꯁꯨꯡꯗꯣꯛꯀꯗꯧꯅꯤ. ꯈꯔ ꯉꯥꯏꯍꯥꯛ ꯏꯪꯍꯜꯂꯒ ꯊꯝꯃꯁꯦ. ꯑꯣꯛ ꯐꯨꯠꯅꯕ ꯁꯦꯝꯒꯦ. ꯁꯤꯒꯤ ꯑꯣꯛ ꯐꯨꯠꯄꯁꯦ ꯅꯥꯒꯥꯂꯦꯟꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯂꯩ. ꯃꯣꯏꯅ ꯐꯨꯠꯂꯒ ꯆꯥꯕꯁꯦ ꯍꯥꯎꯋꯦ. ꯃꯣꯏꯅ ꯈꯨꯐꯨꯠꯁꯦ ꯏꯁꯤꯡꯁꯤꯗ ꯐꯨꯠꯇꯪ ꯐꯨꯠꯄ, ꯌꯥꯝ ꯇꯤꯜꯍꯧ ꯆꯅꯝ, ꯇꯤꯜꯍꯧꯁꯨ ꯍꯥꯞꯇꯦ. ꯁꯤꯡꯒ ꯆꯅꯝꯒ, ꯃꯔꯨ ꯃꯔꯥꯡ ꯈꯔꯒ, ꯃꯣꯔꯣꯛꯀ, ꯊꯨꯝꯒ ꯍꯥꯞꯄꯒ ꯂꯣꯏꯔꯦ. ꯁꯤ ꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯅꯝꯁꯤꯒ, ꯖꯤꯔꯥ ꯈꯤꯇꯪ ꯍꯥꯞꯀꯦ. ꯀꯣꯔꯤꯌꯦꯟꯗꯔ ꯄꯥꯎꯗꯔꯁꯦ ꯈꯔ ꯍꯥꯞꯀꯦ.
ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯈꯔ ꯍꯥꯞꯆꯤꯜꯂꯁꯤ. ꯊꯨꯝ ꯍꯥꯞꯆꯤꯜꯂꯁꯤ. ꯑꯗꯨꯒ ꯑꯣꯠꯈꯥꯏꯕꯤꯔꯣ ꯍꯥꯏꯐꯦꯠꯇꯪ. ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯁꯤ ꯐꯨꯠꯅꯉꯥꯏꯒꯤ. ꯀꯥꯡꯁꯨꯁꯦ ꯇꯧꯊꯣꯛꯑꯒꯦ. ꯃꯍꯤꯁꯦ ꯁꯨꯝꯗꯣꯛꯁꯤꯀꯣ. ꯃꯍꯤꯁꯦ ꯁꯨꯝꯗꯣꯛꯑꯒ ꯆꯥꯛꯁꯨ ꯀꯥꯝꯃꯛꯑꯦ. ꯆꯥꯛꯁꯨ ꯂꯥꯝꯃꯕꯅꯤ. ꯀꯨꯀꯔꯗ ꯃꯍꯤꯁꯦ ꯀꯪꯅ ꯁꯨꯝꯗꯣꯛꯄꯤꯒꯗꯕꯅꯤꯀꯣ. ꯑꯗꯒꯤ ꯍꯋꯥꯏ ꯐꯨꯠꯄ ꯂꯣꯏꯔꯦ. ꯍꯋꯥꯏꯗꯨꯁꯨ ꯂꯩꯔꯦ. ꯍꯋꯥꯏ ꯃꯍꯤꯗꯨꯁꯨ ꯈꯔ ꯆꯤꯡꯊꯣꯛꯀꯦ. ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯃꯦꯠꯂꯁꯤ. ꯈꯣꯡꯒꯥꯏ ꯍꯦꯛꯇ ꯆꯜꯂꯒ ꯀꯥꯡꯁꯨꯁꯤ ꯇꯧꯒꯦꯁꯦ. ꯉꯥꯔꯤꯁꯤꯗ ꯃꯣꯔꯣꯛꯁꯦ ꯍꯥꯞꯆꯤꯜꯂꯁꯤ. ꯑꯩꯒꯤ ꯊꯨꯝꯒꯤ ꯆꯐꯨꯁꯤꯁꯨ ꯐꯖꯔꯦ. ꯊꯨꯝꯁꯦ ꯍꯥꯞꯆꯤꯜꯂꯁꯤ. ꯃꯁꯤꯒꯤ ꯁꯨꯅꯕꯁꯤꯅ ꯍꯦꯛꯇ ꯅꯝꯒꯥꯏꯈ꯭ꯔꯕꯅꯤ. ꯃꯁꯤ ꯐꯖꯅ ꯅꯝꯒꯥꯏꯗ꯭ꯔꯗꯤꯀꯣ ꯃꯆꯤ ꯃꯆꯤ ꯊꯨꯝꯒ ꯌꯥꯛꯄ, ꯃꯆꯤ ꯃꯆꯤ ꯃꯣꯔꯣꯛꯀ ꯁꯥꯕ ꯇꯧꯔꯤꯕꯅꯤ. ꯍꯦꯛꯇ ꯇꯧꯗꯕ ꯅꯠꯇꯦ. ꯑꯗꯨꯁꯨ ꯌꯥꯔꯦ. ꯐꯖꯅ ꯇꯩꯁꯜꯂꯣ. ꯑꯝꯇ ꯇꯦꯡꯀꯣꯠꯇ ꯅꯞꯍꯟꯕ ꯌꯥꯗ꯭ꯔꯦ. ꯄꯥꯝꯃꯨꯏꯌꯦꯕ. ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯦꯗ ꯀꯩꯅꯣ ꯑꯩ ꯆꯥꯗꯧꯕꯕꯨ ꯈꯨꯠꯁꯤꯅ ꯍꯦꯛꯇ ꯅꯣꯏꯗꯦ. ꯄꯥꯡꯒꯪ ꯀꯥꯡꯁꯨ ꯍꯥꯏꯇꯥꯔꯦꯅꯦ. ꯏꯔꯣꯝꯕꯅ ꯃꯍꯤ ꯌꯥꯎꯕ, ꯑꯗꯨꯒ ꯁꯤꯅ ꯃꯍꯤ ꯌꯥꯎꯗꯕꯤ ꯀꯥꯡꯁꯨꯅꯤ. ꯄꯥꯡꯒꯪ ꯀꯥꯡꯁꯨ ꯂꯣꯏꯔꯦ. ꯑꯗꯨ ꯑꯣꯛ ꯐꯨꯠꯄꯒꯤ ꯀꯟꯗꯤꯁꯟꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯈꯤꯒꯦ. ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯐꯥꯖꯤꯜꯂꯛꯑꯦ ꯐꯨꯠꯂꯤꯁꯦ. ꯑꯣꯛꯀꯤ ꯀꯟꯗꯤꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯁ ꯐꯖꯔꯦꯍꯦ. ꯃꯁꯤ ꯌꯥꯁꯤꯜꯂꯛꯑꯅꯤ. ꯑꯣꯠꯅꯕꯁꯤꯅ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯈꯥꯏꯁꯤ. ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒꯦ. ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯐꯗꯤꯒꯣꯝꯁꯦ ꯍꯥꯞꯆꯤꯜꯂꯁꯤ. ꯐꯖꯔꯦꯍꯦ. ꯑꯁ ꯅꯞ ꯅꯞ ꯂꯥꯎꯔꯦ. ꯉꯥꯏꯍꯥꯛꯇꯪ ꯊꯝꯖꯤꯜꯂꯒ ꯊꯝꯃꯁꯤ. ꯆꯤꯔꯤ ꯆꯤꯔꯤ ꯐꯨꯠꯄ ꯑꯣꯛ, ꯆꯝꯅ ꯐꯨꯠꯄ ꯑꯣꯛ ꯂꯣꯏꯁꯤꯟꯖꯔꯦ. ꯁꯟ ꯒ꯭ꯂꯥꯁ ꯎꯞꯄꯒꯀꯣ ꯐꯨꯠꯄ ꯑꯣꯛꯅꯤ ꯆꯤꯔꯤ ꯆꯤꯔꯤ ꯐꯨꯠꯆꯕ. ꯃꯍꯥꯎꯗꯤ ꯍꯣꯔꯦꯟ ꯇꯪꯉꯒ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯑꯒꯦ. ꯑꯗꯨꯅ ꯃꯨꯊꯠꯂꯁꯤ ꯒ꯭ꯌꯥꯁꯁꯤꯁꯨ. ꯃꯌꯥꯝ ꯂꯩꯖꯔꯦ. ꯁꯤꯗ ꯀꯥꯡꯁꯨ, ꯑꯗꯒꯤ ꯑꯣꯛ ꯑꯐꯨꯠꯄꯅꯤ ꯁꯤꯁꯤꯅ. ꯃꯍꯥꯎ ꯌꯦꯡꯉꯒꯦ. ꯀꯥꯡꯁꯨꯁꯦ ꯍꯥꯟꯅ ꯃꯍꯥꯎ ꯌꯦꯡꯒꯦ. ꯍꯥꯎ. ꯊꯨꯝꯗꯤ ꯈꯤꯇꯪ ꯍꯦꯟꯖꯤꯟꯈ꯭ꯔꯦ.
ꯍꯥꯎꯋꯦ ꯃꯁꯤꯒꯤ ꯑꯣꯛ ꯈꯨꯐꯨꯠꯁꯦ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯅꯥꯒꯥꯂꯦꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯌꯥꯝ ꯍꯥꯎꯅ ꯆꯥꯅꯕ ꯁꯤ ꯁꯨꯃꯥꯏꯅ ꯐꯨꯠꯂꯒ ꯃꯁꯤ ꯐꯨꯠꯄꯁꯦ ꯍꯥꯎꯔꯦ ꯐꯖꯅ ꯃꯌꯥꯝ ꯑꯗꯣ ꯆꯥꯕꯁꯤ ꯂꯣꯏꯁꯤꯜꯂꯒ ꯚꯤꯗꯤꯑꯣꯁꯨ ꯄꯥꯡꯒꯪ ꯀꯥꯡꯁꯨꯁꯦ ꯏꯁꯥꯗꯁꯨ ꯌꯥꯝ ꯀꯥꯟꯅꯕ ꯌꯥꯝꯅꯁꯨ ꯍꯥꯎꯕ ꯆꯤꯟꯖꯥꯛ ꯃꯈꯜ ꯑꯃꯅꯤ ꯃꯔꯛ ꯃꯔꯛꯇ ꯆꯥꯕꯤꯌꯨ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ